Manipur Ethnical Socio-Cultural Organization (AMESCO) na leptana chatharakpa sajibu khudol tamba igi khongul libagi thoram ngarang Khabai Shoi Youth Library Sports Association Khilsa ga khutsamnaraga pangthokre Khabai Shoi Community Hall da pangthokpa thoram aduda AMESCO ge President Ibotombi Loitongpam Maipak Ningthau Committee ge Convener Baishamayum Arsad Amade Khelsa ge President Tayyibur Rahman Nachingba Miyoi Kayana Saruk Yakhe Tharamaduga Mari Lainana Ibotombi Loitongpamna Fongdorakibada Lamdamasida Khunda Minariba Aikhoi Khudingmak Amatani Amade Numsi Chanana Leminasi Haibagi Wakalonda Tharamasi Pangthokpani Chahi Kaya Lisang Sitna Lamdamasida Khunda Laita Minarapnaba Yelho Furup Singi Marakta Akan Basafu Kaya Leptana Pirakle Government of India ke Fatrabat Thaurang Thaushil Kaya ke Mayokta ngasi sukhongfam chetna lepminase Thaurang Thausil Lamatana Manipur Machet Tana Thugaiba Yaroi Haibagi Wakalon Asida Sajibu Kudul Tamba Igi Khongul Libagi Thauramase Pangthokpani Haina Mahakna Makhatake